Surasanpurda paite kangbuna ITLF masak hanglaktre inthokpa horakle Surasanpur district ta kumjali singani kulhumdogi me ohumdagi maitegi mathakta amadi Manipur enga ki mathakta khongjang changsinduna Manipur thugairaga separate administration tanbada maruoiba thodang lawduna lakliba Indigenous Tribal Leaders Forum ITLF paite community na masak hangde haiduna kaukthokpa horakle Central Village Defense Force haina khangnaba Surasanpurda base tawba paite gi lup amana Zomi singna khundariba mafamda ITLF ki thabak thoram sing chathaba yaroi haina lauthorakle Zomi lubasi gi maikaidagi thadorakpa cherol amada mathang tha me ahumda ITLF na separate day haina thoram pangthoknaba seliba siga mari leinana Never Forget 3rd May haina thaba sticker sing Zomi gi area da sangsinduna yonba natraga yenthokpagi thabak chathare haibagi paw fangle masi khudakta lepkadabani maramdi Zomi singna khundaba mafamda ITLF asi kanano haiba masak khangde makhoigi thabak thoram sing amata chathaba yaroi kanagumana wafam asigi mayokta thabak toram tarabadi masagi marana interesta thabak tawbani haina lawgani adugumba miyoi adu Central Village Defense Force ki mayokta laibani haina lawgani haidi Zomi lubasi gi maikaidagi me ahumda pangthokadaba thoramga mari leinana sticker na singba amata Zomi gi area da yonba natraga yenthokpa leiragadi khudakta lepkadabani hojik oiriba aruba matam asida kanagumba group amana atoba kangrup amada kaihobagi thabak khudingmak lepkadabani natragadi maikai kyada unkhatnabagi fibam mayoknaba helakpa yai haidi ningsingba yabadi paite tribe council general headquarters na thokpa cherolamagi matung ina mamang sahi lisingani kunmanga gi August 15 da paite tribe asi ITLF yawnaba kanagumba lup amataga samnaba leitre haina khanghanba laikre paite asi Kuki Students Organization natraga Working Committee Kuki Civil Society Organization na singba singa mari amata leinadre haina fongdokre Zomi natraga paite gi miyoi sing makhal amatagi awaba Kuki lup singna pidanaba khanghalakli NRC gi matangda MP Bimolna Saoba sikarigino Gambir Singh gi matamda lakhiba sing kanana illegal immigrant haikravage lamdam asida yumthangnari balebak singdagi ain kaina sangsilakhiba mitop miyancha sing NRC pangthoktuna khandoklaba matung maramda halankinaba hotnasi haribasida Congress ki MP Dr. Angomsa Bimol akoijamna asuk yamna sauribasi karigino Maharaj Gambir Singh gi matamda Myanmar dagi Manipur da lakhiba sing kanana illegal immigrant haikravage Dr. Angomsa Bimol akoijamna MP oidringaida JNU da oza oiduna leiringai ngasidagina chahi mari gi mamangda former Chief Minister N Biren gi matamda state asida NRC pangthoktuna illegal immigrant mayamasi nakhai sengna khandoksi haina laurakpa haukrabani NRC gi matangda MP Bimol na ngangkhiba wahai adumakti Manipur gi miyam amasung NRC tawgadabani haina lauribasingda yamna nungaitaba thaudokni hainingi NRC karino mamutana nainadaba sahi kya gi mamangdagi khundaduna leminaraklaba Manipur miyambu mache tana thugainaba political gi khudong chaba longnaba hotnabada machin thibada mapalai travel singba kharana NRC gi mingda miyambu masoi tahanana ba hotnaganu nasadu NRC karino khangnaba hana tamkho haina phongdokhiba wafam asidi nungda kari artha selibano haibadu nainaningai oi Former Chief Minister N Biren gi matam inglisingani kunithoi gi August 5 da Manipur da NRC satnagadabani haina assembly da puthokhiba adu khangminaba chumi masigi matung tarakpadasu former Chief Minister asigi matam inglisingani kunmari gi matam dasu NRC gi warep asi assembly da reform taunaba pukhatkibani pumnamak asi NRC karino khangdana assembly da puthokhibadi oiroi haibasimasu khangminaba changi Inglising amaga chanipan kunga tarukta Manipur gi ningthau oikhiba Gambir Singh gi matamda pusilamba miyamdu karamna foreigner ni haigadoribano haina MP na phongdokhiba adu matamduda lakiba all Kukising kanamatana mitopni haide Manipur na India da tillaba matung ihan hanbo oina Inglising amaga chamapan yankhaiga mathoida census adu da yumpham oiraga NRC pangthoktuna mitop khandoksi haibani masisu khangminaba changi kanana su demand tawdaba wafam ama puthoklaga lana lamjingnaba hotnaba sidi chumloi Aikoi masel chingthanaringaida aikoi gi oiba lamsingdi loikragani former CM Aikoi masel khatnaduna amasung amana amabu chingthanaringaida aikoi gi oiba lamsingdi loikragani haina former CM N Birena Inglisingani kunmari da namkhiba satellite image amaga loinana social media da thagalakpa post amada hairi
Makha tana haribana lamdam asida irang kana thengnaringai manungdasu illegal immigrant singi anauba khul kayasu leptana semgalakli Indo Myanmar border da laiba Sandel da anauba khul kaya semgalakpagi mami thengnare lamdam asigi yelhomi sing amata oina punsinduna lingjel manana leptuna asigumba thawong sing asi thingnaba hona haudrabadi yelho proof sing asi mangkragani anauba khul tasilagri basing asi mitopna tasilagri brana traga Lengak na yaba miyo sing na tasilagli bra haibasi thidok patangai fade hairakli former CM asina thagalakiba atopa post amadana Manipur gi hojik lairiba fivam asi indigenous community singi marakta unkhatnaba oina uhalli adubu ground reality dadi masina te Manipur da leminari ba kangbu sing asi ngalingai matamdagi nungsi chanana leminarakibani hojik review tauna bagi lairiba tribe kanglup ama asina tana atopa lairiba sakhanglaba scheduled tribe sing maitai pangal amasung India gi atopa state sing dagi lakiba myoi kaya amasu nungsi chanana amana amabu ikai khumnana leminarakibani Manipur da hojik tholiba issue asi international border sing lansinduna sanglakhiba illegal immigrants sing amasung se sang sudaba myoi sing aduga mari leinai state asida lairiba sakhanglaba community sing amasung masida khundariba sing asigi matangda mamutana khangminaba changi aikhoigi mangda tariba singnaba sing asi internal division nate adubu aikhoigi demographic balance land right amasung state asigi security asi aina yaba moongda ningthina ngak senanaba amasung masibu kahendana thamnaba mathau taba thabaksing paikhatpa changi mathau taba tawfam thokpa sing tawduna state asida lairiba ain kaina sangsilakiba mitop sing asigi issue asi mapung fana loishinba ngamlabadi hojik lairiba unkhatnabagi fiba masi soidana kokpa yai loinana lamdam asida matam kuinadagi lairaklaba mahausagi oiba nungsi chanaba fiba madu hanjilakani leibaga sida lairiba miyoi singna manipur asi aikhoigi mayumakni haina khalaga lakpa singbudi mipainingai leite ILP system asina lamdam asida sanglakhiba amasung lairiba sing asigi legal framework amasung structure sing adu mayek sengna ngak senduna thamli ningthina documentation tawba yauna amasung lobu sabsana ngaktuna mipung khudingmakna manipur da shanti oina leinabagi right adu piri haidi manipur gi oina sakhanglaba scheduled tribe sing adu di aimol anal angami chiru chothe gangte mar kabui inpui rongmai kachanaga Liangmai, Jeme, Koireng, Thangal, Koirao, Kom, Lamgang, Mau, Maram, Maring, Any Mizo, Lusai tribe, Monsang, Moyon, Paite, Purung, Ralte, Sema, Simte, Sukde, Tangkul, Thado, Baifai, Jau, Paumai Naga, Tarau, Karam, Any Kuki tribe, Amasung, Mateni. Adubu any Kuki tribe si state government scheduled tribe ki list gi lokthoknaba central government ta recommend tawkhrabani leibaga sigi tongan mafam singdagi lakpa community sing haibadi Marwari, Jain, Guwahati, Gorkha, Tamil, Bengali, Punjabi yauna atopa community sing society asiga chunana Manipur da lairakliba sing hojik lairiba law sing asigi protection makhada punna shanti oina nungsi chanana leiminari hairi Tribal Singi Sakhat Tharangi Scheme Project Singi Thadarak Senfam Sing Kangpokpi amasung Churasanpur dana Chakthung hena pire haina CM da wakat kre Indian Constitution gi Articles 275 Clause 1 gi makhada Tribal Singi Sakhat Tharangi damak amadi project scheme na singbagi damak Thadarak Senfam Manipur lenga ki Tribal Affairs and Hills ki Minister na Asan Mirai Naibam Ongda Thadok le haina Federation of Tribal Youth Club Manipur FATYCM na Ai bachirol ama pishinduna Manipur gi Chief Minister Yumnam Khemchanda wakat kre Federation asigi General Secretary Hobson Masinauna khuyek piduna ngasi pishin khiba cherol adugi matung ina hiram asigi matangda Chief Minister na khudakta action laukhatnaba amadi fund thadokpagi maongda re-examine tawnaba wafam phongdokli cherol aduna makha taraduna Manipur lenga ki makhada leiriba Tribal Affairs Department asi akangnaba tribal ama khakta ki nate department asi Manipur da leiriba tribal amadi fruit kayagini adum oinamak laibak thibadi hojik Manipur da thokriba irang asina Manipur gi kanglo purup singi marakta thajanadaba amadi nungsinadaba kaya thokhali hojik lairiba phiba masida chawkhat thawrang amadi atei scheme kya gi namak thadarakpa senfam sing manaba maongda pibagi mahutta Kangpokpi amasung Churasanpur district ki oina piduna leiri masina maram oiraga kangrup masel marakta yasinaba purakpagi mahutta asakpa maida thau haijinba oina thokalle
फन थादोकपदा आसान मिराई नाय हाइबगी मतंगदा पल्लदुना चेरोलदुना हाय ट्राइबल सिंगिदमक थादरखिबा मल्टीपर्पस हॉल मसिंग तरा कांगपोक्पी डिस्ट्रिक्ट मथंतदा एलोट तौख्रे लाइवलीहुड स्कीम गिदमक ओइना चुरचांपुरदा हाउस होल्ड चनीगा कुनिथोय कांगपोक्पीदा हाउस होल्ड चहुमगा मरफु सेनापतिगी ओइना हाउस होल्ड चामगा तरा निपान उख्रुलगी ओइना मरफु तमेलोंगी ओइना मरफु कामजोंग चांदेल टेक्नोपल अमदी नोनेगी ओइना निफु निफु अदुगा फेरजोलगी ओइना सुपनागी कुन्नी हाइरी स्कीम अमदी फंड पिथबदा चांग नाइद्रिबा सिना ट्राइबल अफेयर्स एंड हिल्स मिनिस्टरना आसान मिराई नाइरे हाइबा असि मयेक सेंगना ताकपगा लोनेना ट्राइबल सिंगना महाकी थबक तौबगी मओंग असि याबा ngamloi हाइरदुना अनकॉन्स्टिट्यूशनल ओइ हाइना फोंदोरकली ट्राइबल अफेयर्स एंड हिल्स डिपार्टमेंट आसान मिराई नाइरिबा असिगुमना मिनिस्ट्री असिना पाइरिबा रूरल डेवलपमेंट एंड पंचायती राज डिपार्टमेंट दसु असिगुम्बा चप मानबा आसान मिराई नाइबगी थौंग असि मिनिस्टरना सथरमगद्रा हाइबगी चिंगनबा लेरे हाइनसु महाकना मखा तारकली उख्रुल डिस्ट्रिक्ट की कुकीखुल तरागतरु कांगपोक्पी डिस्ट्रिक्ट तिननबा वारेप लौख्रे उख्रुल डिस्ट्रिक्ट की कुकी चिप एसोसिएशन की मखादा लैबा कुकी विलेज तरागतरु की चिप सिंगना हौखिबा अप्रैल 19 मुलाम सोंगफैद सथखिबा एटेक अमसुंग मदुगी मतुंग तारकपदा यावलेन चेपु मोंको चेपु लमलाई चिंगफै मुलाम अमसुंग सोंगफेलदा अप्रैल 19 सथरखिबा एटेक सिंग अदु अकनबा मोंगदा कंडेम तौइ हाइना कुकी चिप एसोसिएशन उख्रुल थादोरकपा चेरोल अमना हाइरी चेरोल असिना मखा ताना हाइरिबना हौखिबा था अहुमलोंगी मतम असिदा जालेनबुंग संकाय अमसुंग मोंको चेपुना सिंगबा कुकी खुल सिंग असिदा ngahak leitana tangkhul militant singna nomai kapsin bagi thogdo kaya chathaduna lakli handaktasu ikui kuidana tang 18 gi ayuk pung 9 ga makhairom taba matamda khwaidagi nauba moongda attack chatharakli khul asida matam sangna administration fail oirakpana essential servicing maru oina siang amasung LPG na singba phangba ngamdre government document na singba mathau taba fundamental right sing mapung phana phangba ngamdre asigumba thawong kaya asina maram oiraga ngarang April 13 ta Kuki Sip Association Ukhrul gi makhada lairiba Kuki Khul taraga taruki Sip Sing gi oiba mifam ama pangthokre loinana mifam aduna WCK CSO Sing gi charter of demand sing adu mapung fana saugatpaga loinana Ukhrul gi hariba Kuki village sing asi Kangpokpi district ta khudakta gi tinana ba demand taukhre hairi Manipur gi irang asi government na loishinba pamlabadi minute 5 da loishinba ngamgani Rahul Gandhi Manipur da tholiba chahi ahum pharaklaba ethnic violence asigi amata ngairba solution di community ani gi marakta unaduna wari sanabadana solution purakpa ngamgani haraduna congress ki lusingba amasung lok sabha gi opposition leader Rahul Gandhi na Manipur miyamna pamliba santi hanjilakpa asi government asina thawai yawrbadi minute 5 da hanjilakpa ngamgani haina phongdokre Wafam asi Garki College amasung Delhi University gi Mahiroi nupi singa interaction taunaba matamda Rahul Gandhi na phongdokhibani mahangna makha tana hai karigumba government of India na Manipur da santi purakhan ge khalabadi minute 5 da purakhan bangamgani aduga karigumba United Progressive Alliance UPA na power param labadi Manipur da thokliba irang asi pungamagi manungda losilamgani haiki Manipur da santi hanjilake hairabadi yetnariba kanglup ani gi marakta samjinanaba thong semba mathau tai UPA habasi India lairiba center political party sing pullaga sembani masida Indian National Congress na lusingduna lisingani mari dagi lisingani taraga mari fawa government pairami haiki mahangna makha tan hai Manipur state ta Indian Army na community ani gi khatnariba sing asi thingadabani aduba haujikti community ani asi samjinaba thong saduna tung koina santi leinaba senba mathau tai Manipur da thokliba violence sing asi center na loishinba pamde haina maral siraduna Prime Minister Narendra Modi na irang mayok nariba Manipur state ta chapidana lairi haiki mahangna makha tana hai karigumba UPA na power param labadi Manipur gi irang asi pung amagi manungda loishinduna laikhidraba singi imung manung singna makhoi gi nungsiraba masa masu sing ngak senba ngamhalamgadabani haiki reason asida santi hanjilaknabagi damak lairik laisu hairaba naha sing amasung civil society singna khaibung tana lairiba community ani asigi samjinafam thiduna santi amasung tangdu laitaba puraknaba honagadabani haina suggestion tawkhibaga loinana kanglup animaki lairik laisu hairaba naha singna workshop sing organize tawduna santi puraknaba honagadabani haiki panbayabadi Rahul Gandhi na lisingani kunga marida irang mayok nariba Manipur gi Churachampur Moirang amasung Jiribam da laktuna mafam sing adu da hangliba relief camp sing da sangduna violence sing gi victim singa awanungai wari sanakhiba laikre State Mari amasung Union Territory amada pangthokiba Mikhalgi exit poll
Tamil Nadu da DMK, West Bengal amasung Assam dana BJP, Kerala da Congress lengak laklava yai hairi. State mari amasung Union Territory amada pangthokiba State Assembly gi mikhalgi fall May mari da lauthok lagani. Mikhalgi fall lauthok tringai gi mamangda tungan ba media housing na chathakiba exit poll da West Bengal da party amana lengak semba ngamagi fibam ude hairi. Tamil Nadu da DMK na lusingba lengak ama lairaba yai hairi. Kerala da Congress na lusingba United Democratic Front ki lengak lairagani. Assam da ahumlak suba BJP gi lengak laikigani amasung Puducherry da NDA gi lengak lairagani hairi. PMARQ gi report matung ina apunba assembly seat chanigat maudraga mari leiba West Bengal da Trinamool Congress na apunba seat chamaga tarani pandagi chamaga kuntra nipan fawwa fanglaba yai. BJP gi oina seat chamaga yankai dagi chamaga humdraga manga fawwa fanglaba yai. Matrix ki report matung ina di Trinamool Congress ki apunba seat chamaga kun manga dagi chamaga nifu fawwa fangbaga loinana BJP gi seat chamaga nifu taruk dagi chamaga humfu mathoi fawwa fanglaba yai. JBC gi report di Trinamool Congress ki apunba seat chamaga kuntra mathoi dagi chamaga yankai nithoi fawwa oiraba yai. BJP gi na seat chamaga kuntra ga nipandagi chamaga yankai mapan fawwa fanglaba yai. Sanakya report di Trinamool Congress na seat chamaga kuntra dagi chamaga nifu fawwa fangbaga loinana BJP gi oina seat chamaga yankai dagi chamaga humfu fawwa fanglaba yai. People's Pulse ki report di Trinamool Congress na seat chamaga humdraga taret dagi chamaga marfuga taret fawwa BJP gi na seat maudraga manga dagi chamaga tara fawwa fanglaba yai hairi. Apunba seat chaniga kuntraga mari leiba Tamil Nadu gi oina handaki mikhala sida DMK na sauna mai pakani haina thajanarabasu Exist My India gi report di TBK na apunba seat maudraga nipandagi chamaga kun fawwa fanglaba yai. DMK na seat maudraga nithoi dagi chamaga tara fawwa fanglaga AIADMK na seat kunga nithoi dagi kuntraga nithoi fawwa fangba yai. Matrix ki report matung ina DMK na seat chamaga kunga nithoi dagi chamaga kuntraga nithoi fawwa fangani hairi. Apunba seat chamaga nifu leiba Kerala Legislative Assembly da lengak pairiba Left Democratic Front sothana leigani. Aduga Congress na lusingba UDF na seat humdra dagina marfu fawwa fangani haina ayamba exit poll gi report singda fongdok narakli. Apunba seat chamaga kunga taruk leiba Assam Legislative Assembly da lengak paina nabagi damak mathau taribasi party amana seat humpuga mari fangbani. Hariba masing asidagi hena BJP na fangduna Assam da ahum suba BJP gi lengak lairagani hairi. State asida Congress na seat kunga humdoi dagi kuntraga mari fawwa fangani haina pari. Assembly seat kuntra leiba Puducherry da NDA na seat taraga taretagi kun fawwa fangani haina pari. Aduga atai party singna manga dagi tara fawwa fangani haina panari. Miyam da samam naba kok naba pandam da DIPR Manipur Fact Check Facebook page ama hangdokre. Matam gi oina iramdam asida tholakpa thodok singda public singna leiriba samamnaba sing ko onanabagi pandam da DIPR Manipur Fact Check haiba Facebook page ama ngasi launch tawkhre. Ngasi nitai pachu thekta leiba DIPR gi auditorium da Facebook page launch tawbaga loinana DIPR gi scheme singi matang da pangthokiba awareness program aduga mari leinana Information and Public Relations IPR Government of Manipur gi Secretary Hungyo Woisang IAS amadi IPR Government of India gi Director Dr.T Saranjit Singh NCS na athoiba mithung sing oina saruk yakhi. Thoram aduga mari leinana chief guest oikiba IPR gi Secretary Hungyo Wasong na fongdokibada matam gi chawkalakpagi matung ina haujikti ayamba AI sisinaduna thabakaya ama pangthokli. Masina maram oiraga miyamda hena samamnaba phibambu hena chawkhathanabagi masak ohelli. Handak sunaungna tholiba irang asiga mari leinana internet thinglagani haibagi matangda viral oiraktuna miyamda samamnaba ama poankhiba adubu kupna thigatluba matamdadi madu oiramde. Masigumba samamnaba kaya asibu ko ananaba page asi launch tawkhibani. Asengba achumba khudingma page asigi khuthangda miyamna su khangba yagani. Maram aduna miyamna su aware oiduna issue amabu hena chawthoknaba honaroi si haiki.